Indian Force ta join tawbagi damak Indian Defense Ministry gi maikaidagi anauba scheme ama handak launch tawkre madugi ming Agnipath recruitment scheme kawi masigi scheme ase announce tawba hawbadagi youngsters sing force ta career semning basing harawbagi mahutta asawbagi maram ama oire mafam da protest tawri protest ki maram na maichak maihum ka ba haibadi ore actually scheme asigi main objective ti India ki defense wing ahum Navy Air Force amadi Army makoi ahum asida youngsters sing asibu join tawalaga makoi bu highly trained oiba citizen ama tunglam chat ki damak semba pambani Defense Minister Rajnath Singh haiki scheme asigi matengna Bharat ki defense system ase youthful oigani pakhang to oigani mong amatagani launch tawbagi program da Indian Defense Wing ahum ki Supreme Singh yauduna scheme asigi kana bakaya bu Myanmar da thamki Army Chief General Manoj Pandey haiki masida changki ba sipai sing Agneveer kaugani amasung makoi ki insurance scheme laigani loina na future da atop job tawbagi high chance phangani Chahi mari khak army da lairaba tungda chamada mi kunmanga khak thamogani aduga 75% di retire pithoklaba matungda makoi na amuk anauba job phangnaba phajabu we ama silli makoi sing state kayada public sector undertaking sing da ministry gi office sing da makoi bu hanna thabuk pi bagi we phajana thamgani Agneveer scheme asida nupa nupi requirement gi matungina join tawhangani makoi adu chahi 33 makai dagi chahi kun mathoi gi manung da laigani ahan bada chahi kun mathoi gi manung da laigani hai adubu ngasi gi update ta chahi kulhum doi phawba hairi chahi mari job ta holaba tung makoi gi physical test fitness ama yenglaga 25% regular basis ta leihoba hojik leiba asigi mongda aduga ataina makoi bu retirement pithokiba aduga handuna makoi ase government gi atai department sing da join to bagi opportunity phajana pigani asini सरकार की अपाबदी असुमना चाही आर्मी नेवी एयर फोर्स ता लैरमलगा मकोय से थोखरबा अदुअरबदी समाज की सुकानबा मरमदि मकोयदी ऑलरेडी फजबा कानरबा ट्रेनिंग पुदन थोरकलिबनिना मसिना पब्लिक सिंगी सुकानबो इगनिसिनी हाइरिबा अग्निवीर सिंह असिबु जॉइन तौलबा तुंगदा 10 वीक्स मुक ट्रेनिंग पीगनी ट्रेनिंग अदुदा होलोग्राफिक्स नाइट फायर कंट्रोल सिस्टम असिना चिंगबा हिरम क्यादा हाइहल्लकनी ट्रेनिंग फजन पीगनी सिनी अदुबु लूरिबदी पब्लिक सिंगना हाइरिब स्कीम असिबु यानिंग्द्री मसिना पीरिब कानबा अदुबु पामदे हानगी लैरकलिब सिस्टम असिदा असुमुक लैसनु हाइदुना मफमदा यामना कल्लबा प्रोटेस्टिंग चथखरे प्रोटेस्ट यामना कंसिललकपा असिदा डिफेंस ऑथोरिटी सिंगना हाइरकली स्कीम असिबु खंगदबा मरमना तौरिबनी एक्चुअली मसिना यामना हेक कानबा पीगनी मायामदा प्रोटेस्ट लेप्तना तौरकपा तारगदी गवर्नमेंट की अनौबा अग्निवीर स्कीम ड्रॉप तौनिरा तौरोइरा मदुदी खंगबा ngamdri हौजिकमक अचौबी इशू अमा ओइना चलैरी Defense Ministry na hai Agnipath scheme asigi manungda Agneveer Singh chahida 4.7 lakh salary fangani chahi mari phabada makoi gi salary hengatuna 6.92 lakh oigani masiga iroidana risk amadi hardship package su laigani chahi mari matungda retirement oirakpa matamda makoi gi pocket ta 11.7 lakh amagaloina thorakani aduga madugi senpham adusu income tax na lawroi income tax exam oigani sini adu bulurbadi mayam ni yanadri yengse finally kari da lepnaba maramdi hojiksu mayam gi apambati scheme asida oidri